ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯒꯝꯂꯥꯁꯤꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯝꯕ ꯃꯐꯝꯗꯨꯗ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯒꯥꯔꯗꯦꯟꯗꯨ ꯁꯦꯟꯅꯕ ꯑꯍꯜꯗꯨꯁꯨ ꯅꯥꯀꯟꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥꯅ ꯂꯩꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯏꯃꯔꯟꯗ ꯇꯥꯛꯄ ꯍꯧꯔꯛꯏ꯫ ꯌꯥꯏꯃꯔꯟ ꯂꯩꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯂꯩꯁꯅꯥꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯕꯣꯏꯆꯥꯗꯨ ꯀꯣꯐꯤ ꯄꯨꯔꯒ ꯂꯥꯛꯏ꯫ ꯕꯣꯏꯆꯥꯅ "ꯗꯥꯏꯔꯟ, ꯀꯣꯐꯤꯁꯤꯗ ꯂꯩꯖꯔꯦ"꯫ ꯌꯥꯏꯃꯔꯟꯅ "ꯑꯣ, ꯊꯦꯕꯣꯗꯤ"꯫ ꯕꯣꯏꯆꯥꯅ "ꯊꯦꯕꯣꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯄꯥꯏꯍꯧꯋꯦ ꯗꯥꯏꯔꯟ"꯫ ꯌꯥꯏꯃꯔꯟꯅ "ꯐꯔꯦ ꯐꯔꯦ"꯫ ꯕꯣꯏꯆꯥꯗꯨ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯀꯣꯐꯤꯗꯨ ꯂꯩꯁꯅꯥꯗ ꯑꯃ ꯄꯤꯔꯛꯏ꯫ "ꯁꯤ ꯄꯥꯏꯌꯨ"꯫ ꯂꯩꯁꯅꯥ ꯂꯠꯂ ꯇꯧꯅ "ꯌꯥꯅꯤ ꯁꯥꯔ"꯫ ꯌꯥꯏꯃꯔꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯆꯤꯡꯅꯔꯤꯔꯥ"꯫ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨ ꯌꯥꯝ ꯐꯩ꯫ ꯃꯤꯅ ꯇꯣꯉꯥꯟꯅ ꯊꯛꯅ ꯆꯥꯅꯕ ꯄꯤꯕꯗ ꯑꯦꯚꯣꯏꯗ ꯑꯗꯨꯝ ꯇꯧꯒꯗꯧꯅꯤ꯫ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯀꯩꯝ ꯇꯧꯔꯣꯏ"꯫ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯐꯤꯗꯨ ꯄꯤꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯉꯁꯤꯒꯤ ꯌꯥꯏꯃꯔꯟꯒꯤ ꯃꯑꯣꯡꯁꯤ ꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯏ꯫ ꯌꯥꯏꯃꯔꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯀꯣꯐꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯌꯥꯏꯃꯔꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯣꯐꯤ ꯑꯃ ꯂꯧꯔꯒ ꯄꯥꯏꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯈꯨꯗꯤꯡ ꯌꯥꯏꯃꯔꯟ ꯈꯣꯏꯗꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯣꯐꯤꯗꯨ ꯊꯛꯅ ꯊꯛꯅ ꯄꯥꯝꯕꯤ ꯆꯍꯨꯝꯗꯨ ꯇꯥꯛꯄ ꯂꯣꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯔꯟꯗꯤ ꯂꯩꯁꯅꯥ ꯌꯦꯡꯂꯤꯉꯩ ꯀꯣꯐꯤ ꯊꯛꯄ ꯀꯥꯎꯔꯦ꯫ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯁꯣꯝꯗꯒꯤ ꯀꯨꯟꯊ꯭ꯔꯥꯁꯤꯅ ꯄꯨꯟꯗꯥꯂꯩ ꯑꯉꯧꯕꯅꯤ꯫ ꯁꯤꯃꯗꯤ ꯑꯩꯅ ꯁꯥꯔꯒꯤ ꯇꯣꯉꯥꯟꯅ ꯍꯥꯄꯛꯄꯅꯤ꯫ ꯁꯤꯒꯤꯗꯤ ꯃꯃꯜ ꯂꯧꯖꯔꯣꯏ"꯫ ꯌꯥꯏꯃꯔꯟꯗꯨ ꯃꯊꯃꯣꯏꯗ ꯏꯔꯥꯡ ꯂꯥꯡꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ"꯫ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯌꯥꯏꯃꯔꯟ ꯏꯒꯥ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ"꯫ ꯂꯩꯁꯅꯥꯅ "ꯑꯗꯨꯗꯤ ꯂꯣꯏꯔꯕꯅꯤꯅ ꯁꯥꯔ ꯃꯅꯨꯡꯗ ꯑꯃꯨꯛ"꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯕꯨ ꯆꯪꯍꯟꯅꯤꯡꯗ꯭ꯔꯦ, ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ꯫ "ꯉꯥꯏꯈꯣ"꯫ ꯂꯩꯁꯅꯥꯅ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ"꯫ ꯌꯥꯏꯃꯔꯟ ꯉꯥꯏꯍꯥꯛ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ "ꯇꯨ, ꯑꯁꯤꯗꯒꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯎꯕ꯭ꯔꯥ"꯫ ꯂꯩꯁꯅꯥꯗꯨ ꯃꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯍꯧꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯑꯁꯤ ꯀꯩꯗꯧꯔꯕ ꯁꯥꯔ"꯫ ꯌꯥꯏꯃꯔꯟꯅ "ꯑꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ, ꯑꯁꯤ ꯒꯝꯂꯥꯗ ꯊꯥꯕ ꯌꯥꯒꯗ꯭ꯔꯥ"꯫ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯁꯤꯒꯤ ꯄꯥꯝꯕꯤ ꯃꯆꯥ ꯁꯦꯝꯂꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯁꯥꯔ"꯫ ꯌꯥꯏꯃꯔꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯏ". ꯂꯩꯁꯅꯥ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯁꯥꯔ, ꯁꯟꯊꯤ ꯂꯩꯒꯗ꯭ꯔꯥ? ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯊꯧꯕ ꯑꯃꯒ ꯄꯤꯕꯤꯌꯨ"꯫ ꯌꯥꯏꯃꯔꯟꯅ ꯊꯦꯕꯣꯕꯨ ꯀꯧꯔꯛꯏ꯫ "ꯍꯥꯏ ꯊꯦꯕꯣ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ"꯫ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯦꯕꯣꯗꯨ ꯆꯦꯜꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯗꯥꯏꯔꯟ"꯫ ꯌꯥꯏꯃꯔꯟꯅ "ꯁꯟꯊꯤ ꯄꯨꯔꯛꯑꯣ, ꯂꯩ ꯁꯦꯝꯕ ꯀꯀꯥꯗ ꯍꯪꯉꯣ, ꯃꯥꯅ ꯊꯝꯂꯝꯒꯅꯤ, ꯑꯗꯨꯒ ꯁꯣꯔꯤ ꯃꯆꯥ ꯌꯥꯝ ꯊꯧꯕ ꯑꯃꯒ ꯄꯨꯔꯛꯑꯣ"꯫ ꯊꯦꯕꯣꯅ ꯉꯛꯅ ꯍꯥꯏꯔꯛꯏ꯫ "ꯁꯟꯊꯤꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯕ ꯗꯥꯏꯔꯟ"꯫ ꯌꯥꯏꯃꯔꯟꯅ "ꯑꯁ ꯍꯪꯈ꯭ꯔꯦꯗ, ꯆꯠꯂꯣ ꯄꯨꯗ ꯄꯨꯔꯛꯑꯣ"꯫ ꯊꯦꯕꯣꯗꯨ ꯂꯩꯁꯅꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯣꯜꯂꯛꯏ꯫ ꯑꯁꯤ ꯁꯣꯜꯂꯝꯃꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯠꯈ꯭ꯔꯦ꯫ ꯊꯦꯕꯣꯅ ꯁꯟꯊꯤꯒ ꯊꯥꯡꯒ ꯄꯨꯔꯒ ꯂꯥꯛꯏ꯫ "ꯁꯤ ꯌꯥꯔꯗ꯭ꯔꯥ ꯗꯥꯏꯔꯟ"꯫ ꯌꯥꯏꯃꯔꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯂꯩꯁꯅꯥꯅ ꯈꯨꯝꯂꯛꯏ꯫ "ꯌꯥꯔꯅꯤ"꯫ ꯊꯦꯕꯣꯅ ꯂꯩꯁꯅꯥꯗ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯏꯃꯔꯟꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯃꯔꯟ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯊꯦꯕꯣꯅ "ꯍꯟꯗꯛꯇꯤ ꯌꯨꯝꯒꯁꯤ ꯂꯣꯏ ꯁꯤꯗꯣꯛꯂꯒ ꯍꯩ ꯂꯩ ꯊꯝꯐꯝ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯇꯧꯔꯤꯁꯦ, ꯎꯄꯥꯏ ꯂꯩꯇꯦ"꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯊꯦꯕꯣꯅ ꯄꯨꯔꯛꯂꯝꯕ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈꯤꯕꯗꯨꯗ ꯌꯥꯏꯃꯔꯟꯗꯨ ꯏꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯃꯄꯣꯞ ꯑꯆꯧꯕ ꯃꯇꯣꯟ ꯑꯃ ꯈꯜꯂꯒ ꯂꯥꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯃꯔꯟꯗ ꯋꯥ ꯉꯥꯡꯗꯅ ꯌꯦꯡꯉꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯍꯪꯉꯛꯏ, "ꯄꯥꯏꯌꯨꯔꯥ?" ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯨ ꯄꯥꯏꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯊꯥꯗꯣꯛꯄꯤꯒꯅꯨ ꯁꯥꯔ." ꯌꯥꯏꯃꯔꯟꯒꯤ ꯑꯆꯧꯕ ꯆꯤꯡꯃꯨꯛ ꯀꯟꯕ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛꯈ꯭ꯔꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯥꯗꯣꯛꯑꯣꯏ." ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯔꯦ꯫ ꯌꯥꯏꯃꯔꯟ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯗꯨ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯊꯃꯣꯏ ꯏꯊꯛ ꯍꯧꯈ꯭ꯔꯦ꯫ "ꯍꯦ ꯅꯣꯡꯗꯝꯕ, ꯅꯪꯁꯦ ꯑꯉꯛꯄꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀꯗꯣꯝꯗ ꯄꯨꯔꯛꯄ ꯇꯝꯕ ꯉꯝꯈꯤꯗ꯭ꯔꯦ." ꯌꯥꯏꯃꯔꯟꯅ ꯀꯣꯛ ꯉꯥꯎꯔꯤꯉꯩ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯂꯦꯡꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯁꯥꯔ." ꯌꯥꯏꯃꯔꯟꯅ ꯃꯃꯣꯟ ꯅꯣꯛꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯂꯦꯡꯍꯜꯂꯣꯏꯅꯦ, ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯍꯧꯔꯣ." ꯂꯩꯁꯅꯥꯅ ꯈꯔ ꯂꯤꯔꯞ ꯇꯧꯁꯤꯜꯂꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃ ꯈꯜꯂꯒ ꯑꯊꯧꯕ ꯁꯣꯔꯤꯗꯨꯅ ꯁꯤꯖꯤꯟꯅꯔꯒ ꯃꯊꯛ ꯊꯪꯕ ꯃꯀꯨꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯗꯨꯅ ꯂꯧꯊꯣꯔꯛꯂꯦ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯀꯂꯥ ꯃꯄꯨꯡ ꯐꯥꯅ ꯇꯤꯜꯂꯛꯂꯕ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯆꯨꯏꯆꯥꯏꯅꯕꯤ ꯁꯝꯂꯥꯡꯅ ꯆꯨꯏꯆꯥꯏꯅꯅ ꯇꯥꯔꯛꯂꯦ꯫ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄꯗ ꯍꯥꯏꯐꯦꯠ ꯀꯥꯔꯛꯄ ꯍꯨꯃꯥꯡꯅ ꯃꯥꯏꯊꯣꯡꯗꯨ ꯍꯦꯟꯅ ꯃꯉꯥꯜ ꯅꯥꯏꯔꯛꯂꯦ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯌꯥꯏꯃꯔꯟꯒꯤ ꯊꯃꯣꯏ ꯍꯨꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟ ꯃꯃꯤꯠ ꯀꯨꯞꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯂꯛꯂꯦ꯫ ꯐꯖꯅ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯕꯗ ꯂꯩꯁꯅꯥꯅ ꯃꯀꯨ ꯈꯣꯛꯂꯕ ꯃꯐꯝꯗꯨ ꯁꯟꯊꯤꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯅꯤ ꯁꯥꯔ, ꯃꯐꯝꯁꯤ ꯆꯣꯠꯂꯞ ꯊꯝꯕꯤꯌꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯔꯥ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯛꯊꯠꯂꯒ ꯁꯥꯔꯅ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯕꯤꯔꯣ." ꯌꯥꯏꯃꯔꯟꯅ, "ꯅꯪꯒꯤ ꯈꯨꯠꯁꯨꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ꯫ ꯃꯔꯥ ꯆꯣꯡꯂꯛꯂꯀꯥꯟꯗ ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯉꯁꯤ ꯂꯥꯛꯂꯤꯕ ꯁꯨꯃꯥꯏꯅ ꯌꯥꯏꯐ ꯃꯥꯂꯦꯝ ꯄꯨꯔꯅꯤꯃꯥ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ." ꯂꯩꯁꯅꯥ ꯈꯨꯝꯗꯦ꯫ ꯃꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯊꯥꯕꯤꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ, "ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯅꯣ?" ꯌꯥꯏꯃꯔꯟꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯤꯚꯥꯒ ꯀꯦꯕꯤꯒ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯏꯃꯔꯟ ꯅꯣꯛꯂꯒ, "ꯂꯩꯔꯣ?" ꯅꯤꯚꯥꯅ, "ꯍꯣꯏ, ꯀꯩꯗꯧꯔꯒꯦ, ꯑꯉꯥꯡꯁꯤꯡꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯇꯧꯔꯤꯗꯨꯕꯣ?" ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯂꯣꯏꯅ ꯂꯩ. ꯑꯩꯅ ꯆꯝꯄ꯭ꯔꯥꯁꯤ ꯆꯥꯔ ꯑꯝꯇꯪ ꯁꯦꯝꯅꯤꯡꯗꯨꯅ ꯅꯝꯗꯅ ꯁꯦꯝꯍꯟꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯅ ꯃꯥꯒꯤ ꯔꯨꯃꯥꯜꯗꯨ ꯂꯧꯊꯣꯛꯂꯒ ꯂꯩꯁꯅꯥꯗ ꯄꯤꯔꯛꯏ꯫ "ꯁꯦ, ꯁꯤꯗ ꯇꯩꯊꯣꯛꯑꯣ." ꯅꯤꯚꯥꯅ ꯂꯩꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯂꯩꯔ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗꯒꯤ ꯂꯩꯕ꯭ꯔꯣ?" ꯌꯥꯏꯃꯔꯟꯅ, "ꯍꯣꯏ, ꯃꯥꯅꯦ." ꯀꯦꯕꯤꯅ ꯅꯤꯚꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ, ꯂꯣꯏ ꯁꯤꯖꯤꯟꯅꯗꯣꯏꯖꯥꯠꯂꯥ ꯁꯤꯕꯣ?" ꯌꯥꯏꯃꯔꯟꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯁꯅꯨ, ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯂꯧꯒꯦ ꯈꯜꯂꯤ꯫ ꯑꯣꯐꯤꯁꯁꯤꯡꯗꯁꯨ ꯈꯔ ꯈꯔ, ꯁ꯭ꯀꯨꯜ, ꯌꯨꯝ, ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯤ." ꯒꯥꯔꯗꯦꯟꯒꯤ ꯐꯝꯐꯝꯗꯨꯗ ꯆꯠꯀꯦ ꯇꯧꯕꯗ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯑꯩꯗꯤ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ." ꯌꯥꯏꯃꯔꯟꯅ ꯈꯪꯊꯠ-ꯊꯠꯂꯛꯏ, "ꯀꯩꯒꯤꯅꯣ? ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯈꯤꯁꯤ꯫ ꯉꯁꯥꯏ ꯄꯨꯊꯣꯔꯛꯄꯗꯨꯁꯨ ꯆꯥꯔ ꯁꯦꯝꯃꯤꯉꯥꯏ ꯊꯛꯍꯧꯗ꯭ꯔꯦ." ꯂꯩꯁꯅꯥ ꯇꯤꯡꯉꯛ-ꯇꯤꯡꯉꯛ ꯌꯥꯏꯃꯔꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯆꯥꯔꯗꯤ ꯀꯣꯐꯤ ꯊꯛꯄ ꯂꯣꯏꯔꯒ ꯁꯦꯝꯃꯒ." ꯌꯥꯏꯃꯔꯟꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛ ꯂꯩꯁꯅꯥ ꯌꯦꯡꯂꯤꯉꯩ ꯊꯛꯍꯧꯗꯕꯅꯤ꯫ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯠ ꯁꯝꯖꯤꯜꯂꯛꯏ, "ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯅꯦ ꯌꯨꯝꯗ? ꯃꯌꯥꯝꯁꯨ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤꯗꯅ." ꯂꯩꯁꯅꯥꯅ, "ꯂꯩꯕꯨꯗꯤ
ꯂꯩꯍꯧꯗꯦ ꯑꯗꯨꯗ ꯁꯔꯒꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯌꯥꯏꯃꯔꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤꯠ ꯈꯨꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯑꯩꯗꯤ ꯆꯤꯟꯗꯦ ꯂꯥꯎ ꯅꯤꯚꯥꯒ ꯀꯦꯕꯤꯒꯗꯨ ꯌꯦꯡꯅꯩ ꯃꯔꯤꯗꯨ ꯐꯝꯂꯕꯗ ꯑꯁꯣꯛꯅ ꯀꯣꯐꯤ ꯄꯨꯔꯛꯇꯨꯅ ꯄꯤꯔꯔꯦ ꯅꯤꯚꯥꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯌꯥꯝ ꯐꯖꯕ ꯀ꯭ꯋꯥꯛꯂꯩ ꯑꯃ ꯌꯥꯎꯔꯤꯅ ꯆꯠꯂꯣ ꯑꯁꯤ ꯑꯝꯇ ꯄꯨꯔꯛꯑꯣ ꯌꯦꯡꯒꯦ ꯐꯅ ꯑꯗꯨꯝ ꯐꯖꯩꯅꯦ ꯑꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯝꯃꯤꯅꯦ ꯆꯠꯂꯣ ꯄꯨꯔꯛꯑꯣ ꯌꯥꯏꯃꯔꯟꯅ ꯉꯥꯏꯈꯣ ꯑꯩ ꯑꯉꯥꯡ ꯀꯧꯒꯦ ꯅꯤꯚꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯅ ꯀꯣꯜ ꯇꯧꯅꯕ ꯃꯣꯕꯥꯏꯜꯗꯨ ꯊꯥꯡꯒꯠꯂꯛꯄꯗ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯌꯥꯅꯤ ꯁꯔ ꯀꯧꯕꯤꯔꯨꯔꯅꯨ ꯑꯩ ꯑꯗꯨꯝ ꯂꯧꯖꯔꯨꯔꯒꯦ ꯂꯩꯁꯅꯥꯅ ꯂꯩꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯅꯤꯚꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯑꯃ ꯌꯦꯔꯨꯝ ꯂꯩꯁꯤꯒ ꯄꯨꯔꯛꯑꯣ ꯌꯦꯡꯁꯤ ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯌꯥꯏꯃꯔꯟꯗꯨ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯀꯦꯕꯤꯅ ꯅꯤꯚꯥꯗ ꯌꯦꯡꯉꯛꯏ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯅ ꯄꯨꯅꯕ ꯊꯥꯡꯒꯠꯂꯝꯕ ꯒꯝꯂꯥꯗꯨ ꯂꯧꯔꯒ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯧꯒꯠꯂꯒ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯩꯄꯥ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯆꯠꯂꯣ ꯅꯐꯝꯗ ꯐꯝꯃꯣ ꯍꯟꯗꯛꯀ ꯍꯧꯒꯠꯂꯛꯂꯗꯤ ꯑꯩꯅ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯅꯪ ꯂꯩꯁꯅꯥꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯗꯒꯤ ꯌꯥꯏꯃꯔꯟꯅ ꯒꯝꯂꯥꯗꯨ ꯄꯨꯔꯒ ꯅꯤꯚꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯁꯥꯔꯒ ꯅꯣꯛꯂꯒ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯌꯥꯔꯗ꯭ꯔꯥ ꯅꯤꯚꯥ ꯑꯇꯣꯞꯄ ꯀꯔꯤ ꯄꯨꯔꯛꯈꯣꯒꯦ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯄꯨꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯅꯤꯚꯥ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯗꯤ ꯌꯦꯡꯗꯅ ꯂꯩꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯁꯤꯅ ꯌꯥꯔꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯂꯣꯟꯅ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯈꯥꯔꯛꯏ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕꯅꯤꯅ ꯂꯨꯛꯊꯔꯒ ꯀꯣꯐꯤꯗꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯤꯚꯥꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯎꯗꯦ ꯅꯤꯚꯥꯅ ꯌꯥꯏꯃꯔꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯁꯟꯗꯦꯅꯤꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯌꯥꯏꯃꯔꯟꯅ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯁꯥꯎꯔꯅꯨ ꯃꯊꯪꯗ ꯁꯣꯏꯗꯅ ꯆꯠꯃꯤꯟꯅꯔꯁꯤ ꯀꯦꯕꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯦꯡꯕ ꯉꯁꯤꯗꯤ ꯂꯩꯁꯨ ꯃꯌꯥꯝꯁꯤ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯕꯗꯁꯨ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯃꯊꯪꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯤꯚꯥꯅ ꯆꯠꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯑꯃꯇꯪ ꯆꯠꯃꯤꯟꯅꯕꯗ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯁꯤꯗ ꯍꯥꯏꯍꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯂꯩꯁꯅꯥꯅ ꯀꯣꯐꯤꯗꯨ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯆꯝꯅ ꯍꯥꯏꯔꯛꯏ ꯁꯔ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯗꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨ ꯀꯨꯏꯔꯦ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯣ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯕꯅꯤꯅ ꯅꯤꯚꯥ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ ꯑꯩ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯆꯠꯍꯜꯂꯨꯈꯤꯒꯦ ꯅꯤꯚꯥꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯃꯊꯪ ꯁꯟꯗꯦꯗꯗꯤ ꯁꯣꯏꯗꯅ ꯆꯠꯂꯨꯁꯤꯀꯣ ꯌꯥꯏꯃꯔꯟꯅ ꯊꯕꯛꯇꯨꯕꯨ ꯀꯔꯤꯅꯣ ꯅꯤꯚꯥꯅ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯆꯠꯂꯝꯗꯥꯏꯗ ꯌꯥꯏꯃꯔꯟ ꯅꯤꯚꯥꯗ ꯌꯦꯡꯉꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯅꯤꯚꯥꯅ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯅꯤꯚꯥꯗꯨ ꯀꯦꯕꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯩꯁꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯌꯥꯏꯃꯔꯟ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯏꯐꯗ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛꯇꯒ ꯉꯥꯏꯈꯣ ꯍꯥꯏꯕꯕꯨ ꯅꯆꯦꯅ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧꯋꯦ ꯍꯥꯏꯔꯦ ꯌꯥꯏꯐ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯌꯥꯏꯐꯅ ꯍꯣꯏ ꯀꯀꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯔꯟꯅ ꯏꯕꯣꯍꯜꯗ ꯌꯦꯡꯂꯛꯏ ꯏꯕꯣꯍꯜ ꯚꯥꯞ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯜꯁꯤꯡꯗꯨ ꯂꯩꯁꯅꯥꯗ ꯄꯤꯔꯛꯏ ꯏꯕꯣꯍꯜꯅ ꯁꯤ ꯏꯕꯦꯝꯃ ꯁꯤ ꯄꯥꯏꯁꯜꯂꯣ ꯂꯩꯒꯤ ꯃꯃꯜꯅꯤ ꯀꯌꯥꯅꯣ ꯀꯔꯤꯅꯣ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯄꯤꯔꯛꯄꯅꯤ ꯂꯩꯁꯅꯥꯗꯨ ꯁꯦꯜꯗꯨ ꯄꯥꯊꯣꯛꯅꯔꯒ ꯂꯧꯅꯤꯡꯕꯅꯤ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯀꯦ ꯇꯧꯕꯗ ꯏꯕꯣꯍꯜꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ
ꯆꯨꯝꯃꯕꯅꯦ ꯏꯕꯦꯝꯃ ꯌꯨꯝꯗ ꯊꯤꯔꯨꯔꯣ ꯁꯤꯗ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯊꯥꯖꯗꯕ꯭ꯔꯥ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨꯗ ꯂꯩꯁꯅꯥꯗꯨ ꯁꯦꯜ ꯊꯤꯒꯗꯕ ꯏꯀꯥꯏꯔꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯁꯥꯔ ꯊꯤꯔꯔꯣꯏꯒꯦ ꯁꯥꯔꯅ ꯆꯨꯝꯃꯤ ꯍꯥꯏꯔꯗꯤ ꯆꯨꯝꯂꯝꯂꯅꯤ ꯌꯥꯏꯃꯔꯟꯗꯨ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯔꯅꯤꯃꯥ ꯅꯣꯡꯃ ꯆꯥꯛ ꯑꯃ ꯐꯖꯅ ꯆꯥꯁꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯂꯥꯛꯄꯤꯕꯒꯤ ꯑꯋꯥꯃꯜꯅꯤ ꯑꯦꯟꯚꯦꯂꯞ ꯑꯃ ꯄꯤꯔꯛꯏ ꯄꯨꯔꯅꯤꯃꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯁꯥꯔ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩ ꯂꯧꯖꯔꯔꯣꯏ ꯇꯧꯕꯤꯔꯅꯨ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯊꯦꯕꯣꯅ ꯁꯠ ꯍꯥꯏꯔꯛꯏ ꯂꯧꯁꯤꯜꯂꯣ ꯏꯆꯦ ꯏꯅꯥ ꯈꯨꯟꯕꯒꯤ ꯃꯔꯜꯁꯤ ꯇꯟꯖꯥꯕꯨ ꯐꯪꯂꯗꯤ ꯍꯦꯛꯇ ꯆꯥꯊꯣꯛꯀꯗꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯅꯝꯗꯨꯅ ꯄꯩꯁꯥꯗꯨ ꯌꯥꯏꯃꯔꯟꯗꯒꯤ ꯂꯧꯔꯒ ꯄꯨꯔꯅꯤꯃꯥꯗ ꯍꯥꯞꯆꯤꯜꯂꯛꯏ ꯂꯩꯁꯅꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯏꯕꯣꯍꯜꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏ ꯑꯁꯣ ꯕꯣꯏꯆꯥ ꯑꯉꯥꯡꯁꯤꯡꯁꯤ ꯑꯃꯨꯛꯇ ꯊꯤꯜꯂꯨꯅꯕ ꯇꯧ ꯂꯩꯁꯅꯥꯅ ꯁꯥꯔ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯏꯕꯣꯍꯜꯅ ꯃꯗꯨ ꯌꯥꯔꯣꯏ ꯁꯦꯜꯗꯨꯒ ꯂꯥꯏꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯗ ꯊꯤꯜꯍꯜꯂꯁꯤ ꯌꯥꯏꯃꯔꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯟꯁꯨ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯔꯣꯗꯅ ꯏꯕꯣꯍꯜ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯐꯔꯅꯤ ꯃꯗꯨ ꯐꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯑꯁꯣꯛ ꯅꯪꯒ ꯕꯣꯏꯆꯥ ꯅꯪꯒꯁꯨ ꯂꯥꯛꯑꯣ ꯄꯨꯔꯅꯤꯃꯥꯅ ꯅꯣꯛꯇꯨꯅ ꯌꯥꯏꯃꯔꯟꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯌꯥꯏꯃꯔꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯄꯨꯔꯅꯤꯃꯥ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎ ꯊꯤꯟꯗꯣꯛꯂꯒꯦ ꯆꯠꯃꯤꯟꯅꯕꯗ ꯄꯨꯔꯅꯤꯃꯥꯅ ꯍꯪꯂꯛꯏ ꯁꯥꯔꯒꯤ ꯑꯍꯜꯁꯤꯡꯗꯤ ꯑꯃꯠꯇ ꯎꯗꯦꯅ ꯌꯥꯏꯃꯔꯟꯅ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯜꯂꯦ ꯑꯗꯨꯒꯤꯅꯤ ꯄꯨꯔꯅꯤꯃꯥꯅ ꯑꯣ ꯁꯣꯔꯤ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯑꯃ ꯄꯨꯁꯤꯟꯕꯁꯨ ꯐꯔꯦ ꯌꯥꯏꯃꯔꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯪꯗ꯭ꯔꯤꯁꯤꯅꯤ ꯄꯨꯔꯅꯤꯃꯥ ꯍꯣꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯨꯁꯤꯜꯂꯁꯤꯔꯥ ꯈꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗ ꯌꯦꯡꯏ ꯂꯩꯁꯅꯥꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗ ꯆꯥꯅꯔꯦ ꯂꯩꯁꯅꯥꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯍꯥꯟꯅ ꯊꯥꯡꯂꯝꯕ ꯈꯣꯡꯀꯥꯞꯇꯒꯤ ꯂꯥꯎꯅ ꯆꯠꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯁꯥꯔ ꯌꯥꯏꯃꯔꯟꯅ ꯑꯗꯣ ꯅꯣꯏꯁꯨ ꯑꯩꯒꯤꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯣ ꯀꯣꯏꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯣꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯍꯦꯛꯇ ꯀꯣꯏꯔꯛꯀꯗꯧꯅꯤ ꯄꯨꯔꯅꯤꯃꯥꯗꯨ ꯉꯁꯤꯒꯤ ꯌꯥꯏꯃꯔꯟꯒꯤ ꯐ꯭ꯔꯦꯡ ꯈꯨꯑꯣꯏꯁꯤꯗ ꯉꯛꯈ꯭ꯔꯦ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯀꯦ ꯁꯥꯔ ꯏꯕꯣꯍꯜꯅ ꯍꯥꯏ ꯑꯁꯣ ꯕꯣꯏꯆꯥ ꯅꯣꯏ ꯑꯅꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯁꯤꯗ ꯐꯝꯃꯣ ꯄꯨꯔꯅꯤꯃꯥꯒ ꯑꯉꯥꯡ ꯑꯅꯤꯒ ꯃꯌꯥꯏꯒꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯀꯥꯈꯠꯀꯦ ꯇꯧꯏ ꯑꯗꯨꯗ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯆꯤꯜꯂꯅꯤ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯇꯣꯡꯂꯣ ꯑꯩ ꯊꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯌꯥꯏꯃꯔꯟꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯍꯦꯟꯒꯠꯂꯛꯏ ꯆꯠꯍꯟꯅꯤꯡꯗꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯅꯥꯒꯨꯝꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯂꯝꯗꯥꯏꯗ ꯊꯃꯣꯏ ꯃꯔꯣ ꯂꯣꯜꯂꯛꯇꯨꯅ ꯄꯤ ꯇꯥꯔꯛꯄꯗꯨ ꯉꯁꯤ ꯌꯥꯏꯃꯔꯟꯗ ꯊꯣꯛꯂꯔꯦ ꯃꯍꯥꯛ ꯃꯁꯥꯗꯨ ꯐꯥꯖꯤꯟꯕꯗ ꯋꯥꯔꯦ ꯂꯩꯁꯅꯥꯅ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯍꯥꯏꯔꯛꯏ ꯒꯝꯂꯥꯗꯣ ꯂꯩꯁꯅꯥ ꯆꯞ ꯂꯦꯞꯄꯤ ꯌꯥꯏꯃꯔꯟꯅ ꯒꯝꯂꯥꯗꯣ ꯑꯊꯨꯕꯗ ꯈꯔꯒ ꯁꯦꯝꯃꯛꯈꯣ 1,000 ꯐꯥꯍꯜꯂꯣ ꯉꯁꯤ 200 ꯄꯤꯔꯦ 200 ꯑꯃꯃꯨꯛ ꯁꯦꯝꯅꯕ ꯇꯧ ꯑꯩ ꯂꯧꯒꯦ ꯁꯣꯝꯗ ꯑꯣꯐꯤꯁ ꯌꯥꯝꯕꯅꯤꯅ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯑꯗꯣ ꯅꯁꯥꯗꯤ ꯋꯥꯍꯟꯒꯅꯣ ꯌꯥꯏꯃꯔꯟꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯊꯦꯕꯣꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯏꯃꯥꯏ ꯂꯩꯁꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯥꯔ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯒꯥꯔꯤꯗ ꯀꯥꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯗ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯧꯔꯝꯃꯤ ꯆꯨꯝꯅ ꯁꯨꯝ ꯐꯖꯕꯤ ꯌꯦꯡꯉꯒ ꯇꯧꯔꯝꯕꯅꯤ
ꯑꯗꯨꯕꯨ ꯌꯥꯏꯃꯔꯟꯗꯗꯤ ꯃꯥꯒꯤ ꯑꯋꯥꯕꯗꯨꯒꯤ ꯍꯤꯗꯥꯛ ꯄꯤꯔꯝꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯏꯃꯔꯟꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯎꯔꯥꯎ ꯊꯧꯔꯥꯎꯕ ꯍꯧꯔꯛꯏ꯫ ꯀꯅꯥꯅꯅꯣ ꯉꯁꯤ ꯅꯤꯚꯥ ꯍꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯏꯗꯣ? ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯃꯔꯝꯗꯤ ꯌꯥꯏꯃꯔꯟꯒꯤ ꯈꯣꯟꯖꯦꯜꯗꯨ ꯐꯥꯒꯤ ꯅꯠꯇꯦ꯫ ꯊꯦꯕꯣ ꯐꯥꯎꯕ ꯀꯤꯔꯦ, ꯆꯪꯁꯤꯟꯕ ꯀꯤꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯂꯩꯇꯕꯅ ꯃꯌꯥꯝꯗꯨ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯅꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯉꯁꯤ ꯑꯩ ꯃꯤ ꯑꯃꯠꯇꯒ ꯎꯅꯔꯣꯏ ꯍꯥꯏꯔꯒ ꯅꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯃꯌꯥꯝꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅꯔꯦ꯫ ꯊꯦꯕꯣꯅ ꯒꯣꯄꯥꯜꯗ ꯌꯦꯡꯉꯛꯏ꯫ ꯒꯣꯄꯥꯜꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯅꯤꯚꯥ ꯑꯣꯏꯕꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯪꯍꯜꯂꯛꯂꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯌꯥꯏꯃꯔꯟ ꯐꯤꯡꯀꯠꯂꯛꯏ꯫ ꯑꯩꯅ ꯀꯅꯥꯝꯇ ꯎꯅꯔꯣꯏ ꯍꯥꯏꯔꯗꯤ ꯀꯅꯥꯝꯇ ꯎꯅꯔꯣꯏ, ꯏꯚꯟ ꯅꯤꯚꯥ ꯑꯣꯏꯒꯦꯔꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ꯫ ꯃꯇꯨꯡ ꯍꯩꯄꯥ ꯁꯥꯔꯛꯑꯗꯤ ꯅꯈꯣꯏ ꯑꯝꯇ ꯅꯥꯇꯩ ꯆꯥꯔꯣꯏ, ꯁꯤ ꯈꯪꯉꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯃꯀ꯭ꯂꯥꯛ ꯅꯤꯛꯇꯨꯅ ꯂꯣꯏꯅ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯕꯣꯍꯜꯗ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯪꯂꯛꯏ, ꯁꯥꯔ? ꯏꯕꯣꯍꯜꯅ, ꯍꯥꯎꯅꯦ꯫ ꯂꯩꯁꯅꯥꯅ, ꯄꯩꯁꯥꯁꯤ ꯀꯌꯥꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯣꯍꯜꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯂꯩꯁꯅꯥꯅ, ꯑꯩ ꯄꯥꯏꯕꯗ ꯍꯥꯏꯐꯦꯠ ꯈꯪꯉꯤ꯫ ꯑꯩꯒꯤ ꯄꯩꯁꯥꯗꯨ 60,000 ꯈꯛꯇꯪ ꯇꯥꯕꯅꯤ, ꯁꯤꯗꯤ ꯍꯦꯟꯕ ꯃꯥꯜꯂꯤ꯫ ꯏꯕꯣꯍꯜꯅ, ꯏꯕꯦꯝꯃ, 1,00,000 ꯑꯩꯅ ꯅꯠꯇꯦ, ꯅꯣꯏꯒꯤ ꯁꯥꯔꯅ ꯄꯤꯔꯛꯄꯅꯤ꯫ ꯂꯩꯁꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤ? ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ ꯁꯥꯔ, ꯑꯩꯒꯤ ꯑꯇꯥꯕꯗꯨꯇꯪ ꯂꯧꯖꯒꯦ꯫ ꯏꯕꯣꯍꯜꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯅꯪꯅ ꯁꯦꯜꯗꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯟꯗꯣꯔꯛꯄꯗ ꯑꯩꯒꯤ ꯌꯥꯝꯅ ꯁꯣꯛꯀꯅꯤ꯫ ꯅꯈꯣꯏ ꯁꯥꯔꯒꯤ ꯃꯒꯨꯟ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ꯫ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯋꯥ ꯆꯩꯅ ꯈꯥꯡꯈꯤꯗ꯭ꯔꯥ ꯅꯪꯕꯣ? ꯑꯍꯜ ꯑꯩꯒꯤ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯏꯆꯥꯁꯤꯗꯤ? ꯂꯩꯁꯅꯥꯅ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯥꯔ, ꯑꯩ ꯂꯥꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯤ ꯂꯨꯄꯥ 5ꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯇꯥꯟꯖꯕ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯒꯤ ꯄꯩꯁꯥꯗ ꯄꯥꯝꯃꯨꯖꯕꯅꯤ꯫ ꯑꯩꯒꯤ ꯅꯠꯇꯕ ꯁꯦꯜꯗꯗꯤ ꯑꯩ ꯂꯧꯕꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯒ ꯑꯄꯥꯝꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯠꯇꯕ ꯁꯦꯜꯗ ꯑꯩ ꯏꯁꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯗꯨ ꯑꯩ ꯇꯧꯖꯔꯣꯏ꯫ ꯏꯕꯣꯍꯜꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯕꯨꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯍꯜꯅ, ꯃꯔꯩ ꯇꯧꯔꯅꯨ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯅꯪꯒꯤ ꯂꯩ ꯀꯥ ꯍꯦꯟꯅ ꯐꯖꯕꯒꯤꯅꯦ, ꯅꯪꯒꯤ ꯑꯋꯥꯃꯜꯅꯤ꯫ ꯂꯩꯁꯅꯥꯅ, ꯐꯔꯦ, ꯁꯥꯔꯗꯗꯤ ꯍꯥꯏꯖꯔꯔꯣꯏ, ꯑꯩ ꯏꯁꯥꯅ ꯁꯥꯔ ꯌꯥꯏꯃꯔꯟꯗ ꯍꯟꯖꯔꯒꯦ꯫ ꯏꯕꯣꯍꯜ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯏꯕꯦꯝꯃꯒ ꯉꯥꯡꯅꯕꯤꯔꯣ ꯀꯣꯟꯅ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ꯫ ꯃꯕꯨꯛꯇ ꯈꯜꯂꯛꯏ, ꯀꯩꯗꯧꯕꯒꯤ ꯍꯦꯟꯅ ꯄꯤꯔꯛꯏꯅꯣ? ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯤꯅꯣ? ꯆꯨꯝꯅ ꯄꯤꯕ ꯑꯣꯏꯔꯁꯨ ꯃꯁꯤ ꯌꯥꯗꯦ, ꯑꯩꯒꯤ ꯁꯟꯃꯥꯟꯗ ꯁꯣꯛꯄ ꯂꯩ꯫ ꯐꯔꯦ, ꯍꯌꯦꯡ ꯕꯦꯡꯛꯇ ꯂꯥꯛꯂꯕꯗꯤ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯍꯟꯗꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯦ꯫ ꯂꯩꯁꯅꯥ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯒ ꯑꯉꯥꯡ 2 ꯁ꯭ꯀꯨꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯐꯖꯅ ꯂꯩꯔꯝꯃꯣ, ꯏꯃꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯣꯏꯅ ꯁꯨꯅ ꯊꯝꯂꯝꯂꯕꯅꯤ, ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯎꯀꯣ꯫ ꯏꯃꯥꯒꯤ ꯐ꯭ꯂꯥꯛꯁ ꯑꯃꯁꯨ ꯉꯁꯤꯗꯤ ꯂꯩꯔꯛꯀꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯤꯉꯩ ꯆꯥꯗꯣ ꯑꯁꯥꯕ ꯑꯣꯏꯅ ꯍꯩꯔꯒ ꯊꯛꯅꯕ꯫ ꯁꯅꯥꯔꯩꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯅꯪ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯂꯩꯁꯅꯥꯅ, ꯍꯣꯔꯦꯟꯗꯤ ꯑꯩ ꯍꯜꯂꯛꯂꯒ ꯑꯉꯥꯡ 2ꯒꯤ ꯃꯤꯡ ꯆꯟꯕꯗ ꯄꯨꯔꯨꯕ ꯄꯩꯁꯥꯗꯨꯁꯨ ꯁꯤꯡꯂꯗꯧꯅꯤ꯫ ꯁꯅꯥꯔꯩꯅ, ꯍꯩꯃꯥ,
ꯃꯔꯨꯞꯇꯨ ꯍꯧꯈꯤꯕꯗ ꯉꯥꯏꯔꯤꯗꯥꯏꯅꯦ? ꯂꯩꯁꯅꯥ ꯅꯣꯛꯂꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ, ꯍꯣ ꯀꯥꯎꯔꯕꯣ? ꯑꯩ ꯉꯔꯥꯡ ꯂꯩ ꯌꯣꯜꯂꯤꯗꯨꯗꯤ꯫ ꯁꯅꯥꯔꯩꯅ ꯏꯍꯦ ꯏꯍꯦ ꯆꯨꯝꯃꯤꯅꯦ꯫ ꯃꯆꯥꯕꯨ ꯌꯦꯡꯖꯔꯒ ꯁꯅꯥꯔꯩ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯂꯩꯁꯅꯥꯅ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ꯫ ꯂꯩꯁꯅꯥꯅ ꯕꯦꯡꯀꯤ ꯂꯝꯕꯤꯔꯣꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯅꯤꯚꯥꯒ ꯀꯦꯕꯤꯒꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯣꯟꯊꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯤꯚꯥꯅ ꯈꯣꯟ ꯋꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯣꯏ ꯑꯉꯥꯡ ꯅꯪ ꯉꯥꯏꯈꯣ꯫